Thobal district ki manung chanba Hairok part 2 da laiba Melai Tampakta Koiba Lakpa angang ama Esingda Lupkhibadagi miyamna thinaraba matung asiba hakchang oina fangkhre thawdok asi ngasi nungthil pung ama minute 15 tabada thokibani hairi laikhidraba angang adugi mameng Sapam Delin Singh chahi kun apokpa Sapam Kumar Singh kawi papal maning laikai degini hairi Pau Sina hai ngasi ayuk pung 10 tabadagi hona Tengnopol district ki manung chanba Thamlai khulda mamanaba 10 ga loinana chak chanaraba matung amuk kumtharaktuna nungthil pung amarom tabada Hairok part 2 chingdolda Laiba Melai Tampaki Pukri Mapanda photo kapnaringai mafam khangdana Esingda takhibani hairi mafam aduda lairamba miyam yauna ising aduda pung amarom thiba yaba thinaraba matung ising manungdagi asiba hakchang oina fangbani hairi Kudakta manak nakpa hospital da pukhatki adumakpu thawai yaudraba hakchang oire haina doctor na hairakpadagi leitre haiba khangba ngamki hairi laikhidraba Delinga lakminaba mamanaba singna fongdokpagi matung ina ngasigi chak chanariba mafam amade Melai Tampaki mafam asi makoi lakminariba mamanaba amatana khangba yaude laikhidraba Delina luchinglaga purakpa ngaktani hairi tungda yumgi miyoi singlaktuna asiba hakchang adu pukre hairi